climate change yu ojana tawre ko sa ado hojik se khoi kai haini khoi gi umang je loina makta haije badina chade adubu uje tharaga su tharamaga hanna yengdaba su yawi ko ja ana yengdaba sa ado tungina haron gi damakta hare kadi ujara je khoina hainari bani ado hojik se ko ichau thoklai ba uje tha kano yan that padagi somda flood tok iba ngarang han da su ichau thokre ko ja sigi matang da khoi gi u thaba khotpa ke sigi campaign gi governor na panbiri ba sigi mak kano da di oja kai kitang habi see masi government ki mandated program ne moi calendar activities ha jaba tare all environment ki matang je environment de tha magi leiba de ban mo sub contribution ji is a periodic kano ba tare ko calendar event amane aga akhoi gi focus hojik pidu ji ka wadno have question lakto koi u tha de pidu bra na taga idp de pidu bra na taga koi gi modi la aga hoji lupa crore singam piram do kai to dimi kam no focus to this adana governors leba governors da ko gi kano haja batare ara governor ne te ko masu ko gi ladakh kashmir ko union territory ani thokai to ko gi thoibu kano situation sida mase hanasu adu gi tungnasu leba adu gumba yamna kan to mi man haja batare ko home secretary no pamne ana mongon hujik le ndo ji kai no magi mayam na mala pakan sida koi quite the thatro koi gi tirim lang thatna ana man helicopter to ngosale raso honda maduna ha di ma se yamna flexible wa haiba amadi at least akoi na tolbi issue mayam sida ma yeng kan sida kai no tol man manung me ha ba ko atol ji si man di hero set am di oram ni na aduga president answer to ha warni president ka ma di kyam tanam de khangre but man tanam de mi sing di akoi gi amit sa koi gumba leine ko adigi leiba tongan but stakeholders ha jaba tare mayam tor ngoni no ban mo chap sida u tha ba ha bi calendar activity amani ngasai gi leiba akoi gi khuathong gi sigi keno se akoi gi thong ma cha ma sai je thong mo su ha ya de ko adu asibo lo sin mangam de wari aduna akoi gi environment kan bai ji ta seng ha kan college ki DM ki level atmosphere kan bi ke kai students ke atmosphere ha tare because they are the youths of tomorrow hayeng tungi middle of this de akoi gi level mai roising ha ja batare ko students sing sine nam sen ha kan plan to du ji na kan u su plan to you but plan to du di akoi gi angang sing sine mai roising sine ada moi de matik sawa educational people kan sida makoi gi educational atmosphere matik chan thambe kan at the same time idp gi level akoi gi miyam sing su ngang su moi di matik sawa mai lotion tambi bu thok chat ta quality education in hainai ko ad hoi manipur ri education je koi public sector haja ta government ki level school sing sigi performance ti mayam num khangna wai ni masi gum je khara dum inkat pire kan sida koi quality of akoi gi oja sing gi je adagi sat mai ro sing si phagat ala kan sida coordination am tam kan sida akoi na plan to di moi ni ha ai keno mi jeng wai ni ko en haje je anu u plan to bu ye adu u plan to da soi ri kai no kan sida koi na phasna plan to di ma sai host ha ri ma na akoi gi kongu to sai so na phata na to ni ko food amani gum to kan sida ade u du pla thada ne adagi tap tan je shen ne adum sire adu u thaba myam urumuni ne adu u style thaba gi u se la le ne 99% sine adu khangmam mathau kai u kamai thane ngasi ban mo sam ne khoi gi sina khoi gi governor na ha ma tharam bu ne ma ne taw bu odung na tin taw bu kanam taw ne environment department ki kanam taw ne adu pot taw bu mi na kyam haina taw ge u mara da smai phandok pra makha da plap changan gi bra ana u se me na rigid oina ga thamma se phawman na phatte koi ka koi lengan bai je ta amai to na koi gi yamna hogon ge ta ga di with a sincere effort am thok ta au ta ga di manipur kan ge ju sincere effort am thok ta mai ru sing thawa kan ge ta ju sincere effort am thok ta idp sing kan ge ta ju yamna sincere effort am thok ta but madugi effort sing se akoi gi lengang na pi bra lengang ti leitre altar lengang ke mot siliba governor na pi bra haibudi akoi ngai hai khabar sing de yeng ba paw sing ne ne sing de kari yu development le again mata smai thamje
ꯑꯣꯖꯥꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 15ꯗ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯃꯔꯤꯒꯤꯗ ꯊꯣꯛꯈꯤꯕ ꯍꯥꯏ ꯀꯣꯔꯠꯇ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯍꯤꯡꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯈꯤꯕ ꯋꯥꯀꯠꯀꯤ ꯀꯦꯁꯇꯀꯣ ꯑꯥꯔꯃꯤ ꯌꯥꯎꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯗꯤꯇꯦꯜ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯀꯣꯔꯠꯅ ꯃꯦꯇꯔ ꯑꯃ ꯂꯧꯈꯠꯂꯗꯨꯅ ꯄꯤꯇꯤꯁꯅꯔ ꯃꯥꯏꯀꯩꯗꯒꯤ ꯁꯤꯅꯤꯌꯔ ꯀꯥꯎꯟꯁꯤꯂꯔ ꯀꯦ.ꯍ. ꯇꯔꯨꯟꯀꯨꯃꯥꯔꯅ ꯂꯦꯞꯈꯤꯕ ꯑꯗꯨꯒ ꯄꯤꯇꯤꯁꯅꯔ ꯐꯥꯏꯜ ꯇꯧꯔꯛꯂꯤꯕ ꯋꯥꯀꯠ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ आर्टिकल 226ꯅ ꯄꯤꯕ ꯍꯦꯕꯤꯌꯁ ꯀꯣꯔꯄꯁ ꯑꯣꯏꯅ ꯐꯥꯏꯜ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯀꯣꯔꯠꯅ ꯍꯧꯅꯅ ꯅꯤꯡꯁꯤꯡꯈꯤ ꯑꯣꯖꯥꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯃꯜ ꯕꯥꯕꯨꯁꯦ ꯀꯩꯅꯣ ꯐꯪꯍꯟꯕꯤꯌꯣꯅ ꯀꯦꯁꯁꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯔꯤꯄꯣꯔꯠꯁꯦ ꯊꯥꯒꯠꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯤꯕꯀꯣ ꯑꯥꯔꯃꯤ ꯌꯥꯎꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯗꯤꯇꯦꯜ ꯔꯤꯄꯣꯔꯠꯁꯦ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦꯕ ꯑꯗꯣ ꯉꯁꯤꯐꯥꯎ ꯃꯐꯝ ꯈꯪꯗꯅ ꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯁꯤꯗꯗꯤ ꯀꯩ ꯍꯥꯏ ꯍꯣꯏ ꯃꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯣꯖꯥ ꯀꯃꯜ ꯕꯥꯕꯨꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯉꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯤꯕꯁ ꯀꯣꯔꯄꯁ ꯀꯦꯁ ꯀꯧꯋꯦꯀꯣ ꯁꯤꯁꯦ ꯃꯁꯥ ꯐꯪꯗꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯀꯦꯁꯁꯤꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯄꯤꯇꯤꯁꯅꯔꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯀꯣ ꯃꯥꯁꯦ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯕꯠ ꯂꯥꯁ ꯃꯥꯒꯤ ꯀꯥꯏ ꯊꯤꯒꯦ ꯈꯪꯒꯦ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯃꯥ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯂꯩꯃꯈꯣꯡꯗ ꯃꯥꯒꯤ ꯍꯧꯖꯤꯛ ꯃꯥꯅ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯑꯗꯨꯗꯩ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯥꯔꯃꯤꯒꯤ ꯂꯩꯔꯤꯕ ꯀꯦꯟꯇꯣꯟꯃꯦꯟꯠ ꯑꯦꯔꯤꯌꯥ ꯑꯃꯗꯒꯤ ꯃꯤꯆꯝ ꯑꯃ ꯃꯥꯡꯈꯤ ꯇꯥꯔꯒꯗꯤ ꯑꯣꯅꯦꯁꯇꯤ ꯀꯅꯥꯗ ꯐꯤꯛꯁ ꯇꯧꯗꯣꯏꯅꯣ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤ ꯀꯅꯥꯗ ꯐꯤꯛꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯦꯕ ꯀꯣꯔꯠ ꯂꯥꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯍꯥꯏꯖꯕ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏ ꯋꯤꯃꯂꯤꯟꯅ ꯍꯪꯕ ꯀꯣꯏꯁꯟꯗ ꯑꯩꯈꯣꯏ ꯄꯥꯎꯃꯤꯁꯤꯡꯅ ꯙꯔꯅꯥ ꯐꯝꯃꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯒ ꯏꯟꯀ꯭ꯋꯥꯏꯔꯤ ꯏꯟꯀ꯭ꯋꯥꯏꯔꯤꯒꯤ ꯄꯤꯔꯛꯇ꯭ꯔꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯗꯦ ꯍꯥꯏꯀꯣ ꯍꯧꯖꯤꯛꯇꯤ ꯀꯣꯔꯠꯇ ꯑꯦꯠꯂꯤꯁ ꯄ꯭ꯔꯦꯁꯔ ꯇꯧꯔꯤꯅ ꯀꯃꯜ ꯕꯥꯕꯨꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯄꯤꯔꯛꯎ ꯍꯥꯏꯅ ꯃꯗꯨ ꯀꯣꯔꯠꯅ ꯇꯥꯏꯝ ꯕꯥꯎꯟ ꯑꯣꯏꯅ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯏꯟꯀ꯭ꯋꯥꯏꯔꯤꯁꯤ ꯄꯤꯈꯠꯇꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯖꯕꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯅ ꯃꯁꯤꯒꯤꯁꯨ ꯌꯦꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯇꯦꯁ ꯑꯃꯅ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯝ ꯊꯤꯡꯁ ꯈꯔꯗꯤ ꯌꯥꯝꯅ ꯋꯥꯠꯄ ꯈꯔꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯗꯒꯗꯧꯕꯗꯤ ꯖꯨꯗꯤꯁꯤꯌꯥꯔꯤ ꯊꯥꯖꯗꯕ ꯑꯃ ꯊꯝꯃꯤꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯕꯥꯎꯟ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯕꯤꯔꯗꯤ ꯌꯥꯝ ꯐꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯖꯁꯁꯤꯡꯁꯤꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯚꯦꯀꯦꯁꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯊꯥ 3 ꯀꯣ ꯊꯥ 6 ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯝꯃ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯥꯜꯂꯝꯃꯒꯅ ꯀꯣꯟꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯀꯣꯔꯠꯇꯤ ꯊꯣꯛꯈ꯭ꯔꯦ ꯖꯁ ꯑꯗꯨ ꯆꯠꯈꯤ ꯑꯗꯒꯤ ꯑꯗꯥ ꯂꯣꯛꯇꯥꯛ ꯌꯦꯡ ꯆꯠꯈꯤ ꯍꯥꯏꯕ ꯑꯃꯨꯛꯀꯣ ꯃꯣꯔ ꯑꯣꯐ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯦ ꯍꯥꯏꯕ ꯚꯥꯞ ꯑꯃ ꯇꯥꯗꯕ ꯂꯩ ꯃꯔꯝꯗꯤ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯦ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯅ ꯄꯥꯜꯂꯦ DGP ꯂꯩꯔꯦ ꯃꯥꯁꯨ ꯀꯩꯅꯣꯅꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯨꯛ ꯅꯠꯇ꯭ꯔꯦ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯂꯥꯏꯛ ꯂꯣꯀꯦꯂꯥꯏꯠꯃꯛꯇꯤ ꯅꯠꯆꯗ꯭ꯔꯦꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯦꯂꯤꯚꯦꯁꯟꯁꯤꯗ ꯍꯣꯏ ꯖꯁ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯕꯠ ꯆꯤꯐ ꯖꯁꯇꯤꯁ ꯍꯥꯏꯁꯤꯗꯤ ꯃꯄꯥꯟꯗꯩ ꯑꯃ ꯂꯥꯛꯑꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯂꯩꯕꯤꯔꯁꯨ ꯐꯩ ꯃꯇꯝꯁꯤ ꯌꯥꯝ ꯇꯦꯟ ꯊꯝꯃꯦꯕ ꯑꯗꯨꯅ ꯀꯣꯔꯠꯁꯤꯡꯁꯤꯒꯤ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤꯡꯁꯨ ꯃꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯣꯏ ꯃꯇꯝꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯀꯌꯥꯝ ꯐꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯨ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯑꯣꯖꯥꯁꯤ ꯀꯨꯝꯖꯥ 2023ꯗꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯔꯛꯇ ꯁꯦꯝꯒꯠꯂꯛꯂꯤꯕ ꯀꯥꯜꯗꯥꯟ ꯄ꯭ꯔꯣꯖꯦꯛ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏ ꯁꯣꯅꯣꯋꯥꯜ ꯀꯣ ꯏꯟꯗꯤꯌꯥꯅ ꯀꯥꯜꯗꯥꯟ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯀꯨꯝꯖꯥ 2023ꯗꯒꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜꯅ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯁꯦ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠꯁꯤꯡꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯂꯥꯞꯊꯣꯛꯍꯜꯂꯝꯕ ꯑꯗꯨ ꯍꯟꯊꯍꯜꯂꯒꯅꯤ ꯍꯥꯏꯔꯤꯕꯀꯣ ꯑꯣꯖꯥ ꯁꯤꯗ ꯑꯣꯖꯥ ꯀꯩ ꯃꯣꯠ ꯃꯗꯨ ꯇꯧꯔꯀꯥꯟꯗ ꯌꯦꯡꯉꯁꯦ ꯁꯣꯅꯣꯋꯥꯜꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯗꯦꯠꯁ ꯋꯦꯠ ꯐꯣर 2027 ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯖꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨ ꯃꯌꯥꯝꯁꯤꯗ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯤꯅ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯇꯥꯅꯤꯡꯕꯁꯨ ꯈꯔ ꯌꯥꯎꯋꯤ ꯑꯗꯨꯒ ꯇꯥꯅꯤꯡꯗꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯉꯥꯡꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛꯑꯦ ꯑꯃꯨꯛ ꯍꯥꯏꯔꯝꯒꯅꯤ ꯉꯥꯡꯅ ꯑꯃꯨꯛ ꯇꯧꯔꯒꯅꯤ ꯑꯃꯨꯛ ꯍꯥꯏꯅꯤꯀꯣ ꯀꯔꯤꯅꯣ ꯄ꯭ꯂꯤꯖ ꯃꯦꯛ ꯑꯞ ꯌꯣꯔ ꯃꯥꯏꯟ ꯑꯗꯨꯅ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯗꯤꯁꯀꯁ ꯇꯧꯕꯁꯨ ꯌꯥꯏꯑꯕꯀꯣ ꯄꯣꯠꯁꯤ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯔꯤ ꯑꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯂꯩꯅꯀꯣ ꯑꯗꯒꯤ ꯄꯋꯥꯔ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯩꯈꯣꯏ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯀꯟꯇ꯭ꯔꯣल ꯇꯧꯗꯣꯏꯅꯦꯕ ꯀꯔꯝꯕ ꯋꯤꯠ ꯗ ꯒꯣꯚꯔꯟꯃꯦꯟꯠ ꯏꯟ ꯄꯥꯋꯔ ꯑꯗ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯗ ꯀꯩ ꯀꯥꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯝꯕꯥꯅꯤꯒꯨꯝꯕ ꯑꯗꯥꯅꯤꯒꯨꯝꯕ ꯒꯣꯌꯦꯡꯀꯥꯒꯨꯝꯕ ꯃꯤꯇꯜꯒꯨꯝꯕ ꯕꯖꯥꯖꯒꯨꯝꯕ ꯂꯩꯅ ꯇꯥꯇꯥꯒꯨꯝꯕ ꯕꯤꯔꯂꯥꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯤꯟꯅꯔꯀꯥꯟꯁꯤꯗꯗꯤ ꯅꯪꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯍꯦꯟꯒꯠꯇꯣꯏꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ
ꯑꯩꯅ ꯇꯧꯗꯣꯏ ꯊꯤꯀꯥꯁꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯒꯣꯔꯃꯦꯟ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯅꯤ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯄꯤꯅꯤꯡꯕ ꯊꯤꯀꯥꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕꯝꯗ ꯄꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯒ ꯃꯤꯁꯟ ꯄ꯭ꯔꯖꯥ ꯑꯃꯅ ꯉꯥꯃꯤ ꯑꯃꯅ ꯁꯤꯟꯃꯤ ꯑꯃꯅꯕꯨ ꯀꯔꯤ ꯄꯣꯔꯠ ꯅꯠꯇ꯭ꯔꯒ ꯑꯦꯌꯥꯔꯄꯣꯔꯠ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯜ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯈꯣꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀ꯭ꯋꯥꯔꯤ ꯄꯥꯏꯕ ꯉꯝꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯃꯤꯌꯥꯝ ꯃꯤꯆꯝꯅ ꯉꯝꯃꯤꯁꯤꯗꯤ ꯖꯁ ꯂꯦꯕꯔ ꯉꯁꯥꯏꯒꯤ ꯄꯣꯔꯠꯇ ꯊꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯨꯂꯤ ꯑꯣꯏꯔꯒ ꯊꯥꯡꯉꯤꯕ ꯑꯗꯒꯤ ꯀꯩꯅꯣꯗ ꯌꯦꯡꯉꯨ ꯃꯥꯏꯅꯤꯡꯗ ꯑꯣꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯜꯒꯤ ꯀꯔꯈꯥꯅ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯏꯜ ꯇꯧꯕ ꯋꯥꯕꯅ ꯀꯅꯥꯅ ꯋꯥꯏ ꯃꯤꯆꯝꯅ ꯋꯥꯏ ꯇꯣꯡꯕꯅ ꯀꯅꯥꯅ ꯇꯣꯡꯉꯤ ꯑꯩꯈꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯇꯣꯡꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯟꯇ꯭ꯔꯣꯜ ꯃꯤꯟꯁ ꯀꯟꯇ꯭ꯔꯣꯜꯅ ꯀꯅꯥꯅ ꯇꯧꯕꯅꯤ ꯄꯣꯂꯤꯇꯤಷಿಯꯟꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯡꯒ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯁꯤꯒ ꯑꯗꯨꯅ ꯑꯜꯇꯤꯃꯦꯠꯂꯤ ꯁꯤꯒꯤ ꯅꯦꯛꯁꯁꯤꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯂꯤꯖꯝꯒꯤ ꯕꯦꯁꯤꯛ ꯀꯟꯁꯦꯞ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯩ ꯌꯥꯝ ꯈꯪꯕꯩ ꯋꯥꯗꯤ ꯅꯠꯆꯗꯦ ꯕꯠ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯔꯨꯕ ꯀꯥꯟꯗꯗꯤ ꯁꯦꯟ ꯄꯥꯏꯕꯁꯤꯡꯁꯤꯗ ꯁꯨꯝ ꯊꯣꯜꯂ ꯆꯠꯈꯤꯕ ꯋꯥꯔꯤꯅꯦꯕ ꯀꯅꯥꯅ ꯋꯤꯠ ꯗ ꯑꯦड ꯑꯣꯐ ꯄꯣꯂꯤꯇꯤꯛꯁ ꯑꯦꯟड ꯄꯣꯂꯤꯁꯤꯁ ꯃꯦꯗ ꯕꯥꯏ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤಷꯤꯌꯟꯁꯤꯡꯅ ꯕꯦꯅꯤꯐꯤꯠꯇꯤ ꯃꯤꯌꯥꯝ ꯇꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯕꯦꯅꯤꯐꯤꯠꯇꯤ ꯀꯅꯥ ꯇꯧꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯁꯦ ꯁꯤꯁꯦ ꯇꯧꯔꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯣꯏ ꯂꯂꯣꯟ ꯏꯇꯤꯛꯇꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯀꯥꯟꯅꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯌꯦꯡꯕ ꯇꯥꯔꯦ ꯕꯦꯁꯤꯛ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯂꯩꯔꯤꯕ ꯀꯥꯟꯅꯕꯁꯤ ꯀꯅꯥꯅ ꯐꯪꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯄꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤಷꯤꯌꯟꯒ ꯅꯛꯅꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯄꯥꯏ ꯂꯩꯅꯤ ꯁꯤꯗꯤ ꯐꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃ ꯊꯝꯖꯒꯦ ꯑꯣꯖꯥ ꯑꯔꯣꯏꯕꯗ ꯋꯥꯍꯪꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯖꯒꯦ ꯂꯝꯕꯤ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯊꯣꯡꯒꯥꯗ ꯄꯨꯈ꯭ꯔꯤ ꯇꯧꯔꯒꯅꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯌꯨꯠꯁ ꯀꯦꯟꯗ꯭ꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔ ꯌꯨꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯐꯣꯡꯗꯣꯔꯛꯄꯅꯤꯀꯣ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯂꯝꯕꯤ ꯊꯣꯡꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯈꯨꯔꯥꯏꯗꯒꯤꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯄꯥꯡꯒꯩ ꯂꯥꯏꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯣꯖꯥ ꯁꯤ ꯑꯗꯨ ꯂꯥꯜꯂꯦ ꯂꯝꯕꯤ ꯂꯣꯏ ꯐꯩ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯂꯥꯛꯄ ꯂꯝꯕꯤꯒ ꯒꯕꯔꯅꯔꯒ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯃꯥꯡ ꯈꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯒꯤ ꯒꯣꯕꯤꯟꯗꯒꯤ ꯒꯣꯕꯤꯟꯗꯀꯥꯟ ꯀꯩꯅꯣꯒꯤ ꯄꯦꯂꯦꯁ ꯀꯩꯅꯣꯒꯤꯁꯦ ꯃꯅꯨꯡꯒꯤꯁꯦ ꯃꯁꯤꯃꯗꯤ ꯑꯗꯨꯝ ꯐꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯦꯌꯔ ꯕꯥꯏ ꯂꯦꯌꯔ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯐꯅ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯊꯛꯁꯨ ꯑꯗꯨꯝ ꯊꯥꯅꯤꯀꯣ ꯍꯟꯗꯛꯇꯁꯨ ꯀꯥꯡꯒꯤ ꯃꯃꯥꯡ ꯀꯥꯡꯁꯨ ꯃꯃꯥꯡꯗ ꯁꯨꯝ ꯐꯔꯤꯕꯅꯤ ꯑꯗꯨ ꯁꯨꯝ ꯊꯥꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯍꯧꯔꯛꯄꯅꯦ ꯀꯥꯏꯅꯀꯣ ꯑꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯃꯥꯡ ꯌꯦꯡꯕꯤꯌꯨ ꯁꯨꯝ ꯅꯣꯡꯃꯩꯁꯨ ꯋꯥꯡꯈꯠꯂꯛꯄꯅꯦ ꯑꯗꯨꯒ ꯍꯨꯠ ꯇꯧꯅ ꯊꯕ ꯀꯥꯟꯗ ꯑꯦꯅꯤ ꯈꯨꯂꯛ ꯆꯪꯉꯁꯨ ꯑꯦꯅꯤ ꯂꯦꯛ ꯆꯠꯂꯁꯨ ꯄꯨꯈ꯭ꯔꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯟꯅ ꯄꯨꯈ꯭ꯔꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯊꯥꯕꯜ ꯃꯅꯨꯡꯁꯨ ꯄꯨꯈ꯭ꯔꯤ ꯂꯩ ꯑꯗꯒꯤ ꯀꯩꯅꯣ ꯑꯁꯤꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯨꯔꯥꯏꯔꯣꯝꯒꯤ ꯈꯨꯔꯥꯏꯔꯣꯝꯒꯤꯁꯦ ꯄꯥꯡꯒꯩ ꯂꯥꯏꯟ ꯄꯥꯡꯒꯩꯔꯣꯝ ꯁꯨꯔꯦ ꯑꯗꯨꯗꯒꯤ ꯍꯥꯟꯅꯒꯤ ꯈꯔ ꯐꯔꯝꯕ ꯂꯩꯔꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯋꯦꯖ ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯃꯨꯛ ꯇꯧꯊꯣꯛꯑꯀꯥꯟꯁꯤꯗ ꯌꯥꯝꯅ ꯕꯦꯔꯥ ꯑꯃ ꯇꯥꯍꯜꯂꯦꯅꯀꯣ ꯑꯗꯨꯅ ꯂꯝꯕꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗꯗꯤ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯦ ꯑꯩꯈꯣꯏ ꯈꯨꯌꯥꯊꯣꯡꯒꯤ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯀꯩꯅꯣ ꯃꯆꯥꯁꯤꯕꯨ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯆꯥꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯏꯁꯨꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯦꯅ ꯉꯁꯥꯏꯒꯤ RSSꯀꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯑ ꯍꯣꯏ ꯑꯗꯨꯅ ꯃꯥꯗꯤ ꯑꯃꯨꯛ ꯃꯉꯣꯟꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯉꯥꯛꯇꯅꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ